ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯔꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯀꯨꯏꯔꯕ ꯂꯩꯀꯥꯏꯒꯤ ꯍꯩꯅꯧ ꯄꯥꯟꯕꯤ꯫ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯂꯥꯝꯕ ꯀꯧꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯨꯡꯅꯔꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯟꯁꯤꯃ ꯄꯨꯛ ꯅꯦꯛ ꯊꯜꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯆꯧ ꯃꯄꯥꯟꯗ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯄ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯔ ꯑꯃꯅ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯀꯟꯅ ꯁꯦꯡꯇꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯈꯔꯁꯨ ꯊꯋꯥꯏ ꯌꯥꯎꯒꯜꯂꯤ꯫ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯨꯃꯥꯏꯅꯒ ꯃꯌꯥꯝꯒꯤ ꯊꯕꯛꯀ ꯂꯣꯏꯔꯒ ꯄꯨꯟꯅ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯒ ꯊꯛꯄ ꯆꯥꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯄꯥꯝꯖꯩ꯫ ꯑꯗꯨꯒ ꯑꯣꯏꯅꯅ ꯊꯛꯄ ꯆꯥꯕꯒꯤꯗꯃꯛꯇꯁꯨ ꯊꯣꯛꯆꯕꯗꯤ ꯅꯠꯆꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯁꯨꯝ ꯂꯣꯏꯅꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯗꯤ ꯏꯊꯛ ꯊꯣꯡꯕ ꯑꯍꯟꯁꯤꯡ ꯈꯔꯒ ꯑꯩꯈꯣꯏꯁꯦ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯀꯟꯅ ꯁꯦꯡꯇꯣꯛꯂꯤ꯫ ꯃꯗꯨꯗ ꯑꯍꯟ ꯈꯔꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯧꯔꯛꯂꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯂꯥꯏ ꯑꯣꯏꯔꯕꯒꯨꯝꯕ ꯍꯩꯅꯧ ꯄꯥꯟꯕꯤꯁꯤ ꯃꯁꯥ ꯊꯥꯁꯤ ꯁꯣꯡꯃꯟꯈ꯭ꯔꯦ ꯁꯣꯔꯣꯛ ꯃꯇꯥꯏꯗꯒ ꯍꯧꯖꯜꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯩ ꯊꯥꯟꯕꯒꯤ ꯃꯩꯉꯥꯟꯗ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯃꯃꯤ ꯑꯁꯤꯅ ꯂꯝꯕꯦꯜ ꯑꯁꯤ ꯏꯃꯝ ꯃꯝꯍꯜꯂꯦ꯫ ꯑꯗꯨꯅ ꯃꯁꯥ ꯈꯔ ꯊꯥꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯅꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯔꯝꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯩ ꯏꯁꯥꯃꯛꯅ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯕ ꯍꯧꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯁꯤꯕꯨ ꯉꯥꯎꯔꯕꯖꯥꯔꯣ? ꯃꯁꯤꯒꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤꯕꯨ ꯃꯁꯥ ꯊꯥꯎ ꯀꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ꯫ ꯇꯣꯉꯥꯟꯅ ꯃꯈꯣꯏ ꯃꯤ ꯑꯇꯣꯞꯄ ꯄꯩꯁꯥ ꯄꯤꯔꯒ ꯅꯦꯛꯀꯦꯁꯨ ꯅꯦꯛꯆꯧ, ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯦ ꯑꯗꯨꯝ ꯁꯥꯕꯨꯡ ꯃꯅꯤꯟ ꯅꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯉꯝꯃꯣꯏ ꯍꯥꯏꯁꯤꯀꯣ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤ ꯃꯁꯥ ꯊꯥꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯌꯨꯝ ꯌꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯨꯡꯒꯠꯇꯅ ꯁꯤꯗꯅ ꯅꯍꯥꯟꯁꯨ ꯁꯥꯏꯀꯜ ꯁꯦꯝꯕ ꯃꯥꯝꯃ ꯀꯦꯁꯣꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯑꯒ ꯃꯐꯝ ꯑꯁꯤ ꯌꯧꯁꯜꯂꯛꯄꯗ ꯍꯩꯅꯧ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯝꯃ ꯀꯦꯁꯣꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯍꯦꯛ ꯊꯧꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯩꯒꯤ ꯖꯒꯥ ꯂꯩꯔꯤꯕ ꯈꯥꯖꯤꯜꯂꯤꯕ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯌꯨꯡꯁꯟꯗꯨꯅ ꯑꯍꯜ ꯑꯗꯨ ꯈꯖꯤꯛꯇ ꯉꯥꯏꯍꯧꯔꯤꯕꯗꯨꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯕꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯉꯛꯏ, ꯍꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯀꯤꯕꯒ ꯀꯩꯒ ꯑꯗꯨꯝꯅ ꯍꯩꯅꯧ ꯃꯁꯥ ꯊꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯗ ꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯇꯧꯔꯣ ꯍꯥꯏꯗꯅ ꯇꯛꯃꯟꯕꯗꯒꯤ ꯅꯍꯥꯁꯤꯡ ꯈꯔꯒꯁꯨ ꯑꯗꯨꯝ ꯎꯪꯈꯠꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯁꯥꯎꯗꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯨꯝꯅ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯈꯠꯅꯔꯦ꯫ ꯃꯥꯝꯃ ꯃꯪꯒꯤꯒꯤ ꯄꯣꯠꯁꯦ ꯀꯔꯤ ꯄꯣꯠꯌꯥꯟ ꯑꯅꯧꯕ ꯍꯥꯞꯄꯕꯅꯣ ꯈꯪꯗꯦ꯫ ꯌꯨ ꯌꯣꯟꯕ ꯃꯥꯝꯃ ꯃꯪꯒꯤꯒꯤ ꯕꯦꯟꯗꯔꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯕ ꯎꯏ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯪꯈꯠꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤ ꯃꯁꯥ ꯊꯥꯎ ꯍꯥꯏꯔꯤꯕ ꯑꯍꯟꯁꯤꯡꯁꯤ ꯑꯣꯏꯅ ꯃꯣꯏ ꯑꯣꯏꯅ ꯀꯥꯍꯜꯂꯒ ꯃꯁꯥ ꯄꯥꯟꯕꯤꯁꯤꯡ ꯑꯁꯤ ꯃꯊꯛꯇꯒꯤ ꯇꯨꯞ ꯈꯔ ꯌꯥꯟꯊꯠꯍꯜꯂꯒ ꯂꯪꯊꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯃꯣꯏ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯧ ꯍꯥꯏꯔꯤꯁꯤꯕꯣ? ꯇꯣꯝꯕꯤ, ꯅꯈꯣꯏ ꯐꯥꯗꯔꯁꯨ ꯌꯥꯎꯔꯤꯅꯦ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯆꯠꯂꯣ, ꯅꯪꯒꯤꯗꯤ ꯅꯄꯥꯅꯤ꯫ ꯕꯕꯥ ꯁꯣꯅꯣ ꯆꯨꯔꯛꯀꯅꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ꯫ ꯑꯍꯟꯁꯤꯡꯁꯦ ꯋꯥꯔꯝꯃꯅꯤ ꯃꯥꯝꯃ ꯃꯪꯒꯤꯒꯤ ꯕꯦꯟꯗꯔꯗ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯅ ꯅꯪꯅ ꯆꯪꯉꯒ ꯈꯔ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯇꯣꯝꯕꯤ ꯀꯧꯕ ꯑꯃꯗ ꯑꯩꯅ ꯐꯥꯒꯤ ꯑꯣꯏ ꯀꯩꯑꯣꯏ ꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯋꯥ ꯅꯣꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯇꯣꯝꯕꯤꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯥꯎꯔꯩ ꯂꯦꯝꯂꯩ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯈꯔ ꯉꯥꯡꯉꯝꯃꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨ ꯄꯦꯛ ꯑꯃꯒꯤ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯨꯄꯥ 10-20 ꯄꯤꯗꯨꯅ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨ ꯃꯁꯥ ꯊꯥꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯥꯈꯠꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨ ꯇꯨꯞ ꯌꯥꯟꯗꯨꯅ ꯃꯁꯥ ꯊꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯌꯦꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯨꯅ ꯉꯥꯎꯕ ꯍꯧꯅꯔꯝꯃꯤ꯫ ꯌꯨꯁꯨ ꯉꯥꯎꯅꯔꯕꯅꯤꯅ ꯀ꯭ꯂꯕꯇ ꯖꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯌꯥꯝꯁꯦ ꯃꯝꯁꯤꯜꯂꯛꯑꯐꯥꯎ ꯌꯨꯝꯗ ꯍꯟꯅꯔꯝꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯨꯁꯦ ꯋꯥꯜꯂ ꯊꯛ ꯄꯨꯡꯁꯨ ꯁꯨꯝ ꯇꯞꯅ ꯊꯦꯡꯖꯜꯂꯛꯈꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯨꯝꯗꯒꯤ ꯏꯆꯥꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯁꯨ ꯑꯩꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ꯫
Maduda club ta lehuriba akhoi manga muksi yumda halasi thenge haina duna club tu solon salamaga yumda amuk halakpa hongnarami numitu so thabal se amna pai makhada kakchen chatpha phau una thabal se pai haiduni yumlomda sum halakpaduna lambeng sorok lomda sum koikalaga lakpadu da ngasagi sorok matai da hauba hainau panbi makhong adu su yausalami hainau panbi du su masa thaki badagi jaga dai do hane isuk suam badu su pungkok he koga sit nalami maduda saminariba halakminariba koi masensu asumna mukhaina rakhi esi oragadi pharedana hanade hainau panbi sigi masa marong mayamduna lamben sorok se pumam hek mamhalabani hojikti pungkok he koga sit nanthoi ansing ado koina saubiru risi nungbu nungairaktre hainarami maduda ina musumna khomammi ngasai yankibada ngairi nungalaga kari tawrakani khangba ngamdri yamna phatabagi wadi nate jaga se di masi lengdana anagi mong matawoduda sum lehenningi sigi mafam se han singna haibada haina dagi laifam su khara kalli jaga se ek yawbaga khoi khoi gi sada akiba mamam hekta poi hai masi karigino khangde phare do khoi su wathi ngangna bada henman khre yumda halase hina upan bisigi matangda nainari base kuiman khre law salasi haidana akhoi manga se hina upan bi horiba mapa dai dagi kitang heklan thorakpada khoi gi tungnomda ngasai hina upan bi masa tha kibagi mong matauda tup uyan bagi makhon se tarakhi aduna makhol adu hek tarapaga akhoi manga se amukta sab manana tung sat laungna leithokna rami wa mata ngangaram de hina upan bi aduna horiba mapa dai dagi kitang laptakna sorok mayai aduda akhoi manga se leptuna hina upan bi aduda munna yengammi aiso hina upan bi dugi u mathak aduda mi leibra haidana ingangangna munna yengduna lei matamaduda ngakpani hina upan bi masa chauba ma akhoi gi mangsidai kang khangauduna bom laungna mathakdagi tarakhi matawoduda akhoi manga su wa mata ngangnaramdi amuktang amaga yengnaramaga selu haina duna akhoi manga se mafam marang khangdaba makhai yum yongnaba senarami aicho chena wakhanda sumna khalammi kaino tawrisibo hayeng nongalaga akhoi manga sibo loina siratrane haidana wakhanda khalammi mafam marang khangdana chenarakpaduna isu yumdadi uchina sinyoksalami yumek yawbaga ise imungi miyoi singsi urau tharauduna loina kauthoammi aduga aina makoida aina thengnarikiba sing adu wari tamammi matamaduda baba ima isa nupi makoy humsu wa mata ngangdi aingonda ngakna yengtuna lei kona thangde imana aingonda sumna hairei nangdi ngasai mamdringai na sanupi na phone tawbaduda yumda ngana kok halakpa yadro hauji asuk theng kansida halisibu karaida leirubano nang hauji pung kya tarage khangabo hangai aiso khangde khommi aduga ina pung yenguba matamdadi numidangi pung baro khara helaga leirammi makhoi myamna sum sabeng ngangakpadagi aise tumina igi kada sangaga hiptharammi himna wakhal amaga su khalammi ngasai khoi mangana thingnari dubu kari oiribajano akhoi manga sibu ngasi ahingse tungkhibadagi agwalaktadana pharami ta tarani aiso kainungi thenga pho lejarubano khangdre ahingse tungadabu kisalai asumna ise wakhanda mohon khanduna tumdha base pak yaramde phanamasi oiduna so thabaka khara surubagi wabaga kharaga thakchin chasalubagi kina sumu wakhal tongna tumtha kibasu khangaude aidi thengna tumtha khrabadina nongala pho pung nipan tara phau mikap thoktaba makhai tumammi ngaki matung isa nupi na ina tumlingai dada haidana isa nomduna hokdok pirakhi aichu kaidawraki hangammi isa nupi na muk dada hokalo kanoma tambige thuna hokalo se pung nipan tare hojik phabu kana tumna ge haidana sum hokdorok padage so hokganingda dum hokalammi aduga isa nupi da kaidawrage kaidonang ngasai wa ma haikibadai kana kaidawre haibano hangammi madudaigi isa nupi na mu odoro ngarang lekai social service tawbada akhoi lekai gi hainau panbi si masa thaba yawba u yanba yawrba miyo yani dugi manungda amadi ngasi tumbadagi sirga leiramme hai adugi sum pauk tambigi tawbani hairakhi wari do tabada ije tumset pharamdabadu mise khangsing hek singammi isanupi da soina kari haiba adudi ngarang u masa thakiba tamu kabiga tamo inawbuga ni dugi marakta karambo oiribasano khalammi wakhanda sumuk karino tariba pausibo adu isanangdi pau se kanana tamaki hangammi isanupi namuk kaino mayam wa laungna residi adu nang soengonda sum hangdoi saru sacha dhawgalo aduga sorok ta thoga hangoro hairakpadagi aisu braska tawdaba makai phamungdagi phallongna songtharami
Khanglaw ama sesalaga phol adu pairaga sorok lomda senthoami lambian sorok tasu mayam se masi machi ngakna wari sanaraga leirammi ngarang numidang thengna halakmina kiba imanaba singa dusu makhoi suai dongna ngakna thongnarakhi imanaba singduna soingonda sumna hairei nangna haibado chumduri ne kanomadi thoani haibado ado mayamnadi panayamdi khamjabani lekai gi han singaduna soyanbani makhoida loina tainagadabani hainarammi aina somo ado kamaina tawriba jano nate tumbada hogalakte hairisibo makhoi imung manunggi miyoi singnaga amata khangautraba jaro aduga akhoi mangana ngarang thengnarkiba singaduna maduna kari oiriba jano ngaikone wari amana hujiktabu ningsingai ngarang akhoi mangagi mangda tarkiba hinau panbi masadubo hujik phabu lehuri bajaro chalaga yengusiro hainarammi imanaba amana moidi yauraroi noi chaluro aide pungkida kijari sase maduge hinau panbi makhongdo aide sangba ngamgadaba mandre hairakhi akhoi mari amadi hinau panbi adugi manakta salusi haidana akhoi che hungnaraga manaka daida laami mafam aduda lekai gi yamlaba miyam amasu lep tuna leinarami maibagumba manba halama ani su hinau panbi makhong aduda lepaga leirammi ngaglibadi akhona lakpadadi hinau masa tekpa mata manak adaida taramba thengnaramdi akhona mafam adaida hana leramba miyoi singdasu asaida hinau masa tekpa amaga tarambra hangubada makhoi su khangde makhoina lakpadadi mafam asida hinau masa tekpati amata taramba ude hainarakhi numitudi akhoi mari se angakpa amaga loinana yumda halaknarammi yum ek yaubaga amogai se leitriba yauribadugi poloiba mathau mangam pangthokpa yaurunaba isanupida salu lalaga cha thakpa loiraga poloiba yaurunaba thorami poloi phomdasu mayamna sumna hainarammi inawbado club sidagi saksaba loiraga mayumda hek yaubaga tumningi haidana phamungda dum tumba sangkhramani ahin nongyaida magi ka manungdagi hinau panbi yanbagi hinau manamguma se wangwang lakhi hai imung manungna su kaino ka manungdagi manam ama phauri haidana sangsallaga yengubada mana tumamiba phamung adugi makhada taraga iduna leramba thengnakibani haidana mayamna sumwari tamnarakhi poloiba hek loibaga hinau panbi makhong adaida mi poloibagi manamna leiba yadrena su hainarakhi angakpa mong matamni tawribasi masigi matung matam khara leiragadi siriba miyoi adugi khonjen khonthokta hinau panbi mathak adudagi kaptharakpa law khongba tawrakpa kiba matau kya se mukhauraki ahing thenga kang mafam adu lalaga gari masa thokduna lakpa gariga se hekta thongna ninglakpa aduna sum tatana tawrakpadagi gari accident thoktuna sokpa so kungai amani lekai mibu oiro atopa lekai gi mibu oiro ngaglibadi matamikan kanadana amu hinau panbi du masa thaba yauruba miyoi amaga so muk leitre hainarakhi angakpani tariba paw mayam asi madudai su nongmode na lekai gi halamada hojike hinau makhong asida hojik tawribasi masi karidagi oirakibano hangubada haladuna aingonda sumna khumai thaina matam amada hinau makhong asida lai sanaram binupi ama mayam changdana mafam aduda puthoga phu saiba tawrubada hinau panbi makhong aduda lai sana binupi adu mayamna phubadagi siki hai hanadi mafam asi karisu tawramde hai nupi aduna hek leikidraba matungdagidi mafam adu mahausaga iman manadana adum leirabani haidana ahaladuna wari oina tambirakhi matam khuradi akhoi lekagi oina mafam aduda numitpu hek takhrabadi mi amata yumdagi mapanungban thongnaramde numitudi aisu thabak halaga yumda sak manba ngaibu oina phonda game khara sanaraga leirammi sak tuba matung tumba sangena tawrakpadai khangkhangawdana imanaba amaga su phone tawrakhi aduga ingonda nang yumda leibro leiragadi thongamba hoida mukta lau hairai aina mobai e hujik mapan thongningdre sak su tuabani aidi tumninge hairammi imanabaduna phare adude ai asengbado hairage thongamagi mayambado hinau panbi makhong aduda thauri yalaga masa matumda sijagi tawrambadagi mayam changdana khama hujiksu hinau panbi makhong aduda satke haidana masada lai tongbugi mongda tawduna leiri phana punanaba nupa khara mathau tai aduna ni nang lao hairi se kaurei aisu adumna hairakpadudi isada kibase amukke hena henkalami khanda khanjaluraga jo thawdokse gi mungdasu thoroi hainingai leite imanabagi mayambasu oire ai satpirudravadi nungairaroi haidana ise numidang aduda tana hugalaga imanabagi yum aduda chalage haidana aigi kadagi thorokpa haurakpada karaidano nanga chaturibase hujikse pung kya tare haibasi machinang khangabo
Lekai sida oiriba mong matausiga karaitano hayu. Nangna hujik amuk yumdagi thokige tauribasi hangai. Aisu Asengba taage khana babada sumna hairami. Baba imanaba thungambagi mayambado hujik Heinou makhong aduda thauri yanaba honarami hai. Ado mayamna mayumda kana langna phanaba tauri hai. Heinou panbi makhong aduda chen kinaba honaduna leiri. Aisu pha punbado khara yaubiru lau kauri. Adugi ne aisu mateng khara pangbiruge imanabaga oire. Jati haudrabadi nungai hauraroi haidana. Makhoi da saluge taubane hairami. Aigi wapamadu tabada babana mo sumna kumai. Pare adudi nang natumda satkranu. Ipasu yauge moigido kaidorino yengmurasi hairaki. Aina mu babai tumda saluge. Baba nang leheuro ibani puna satpado. Nungairaroi hairami. Imasu babaga iga sanariba warido. Taraba mali. Imasu sangsalagtuna sumna hairi. Yaroi nang natumda satpa nang babaga sanminaro. Ibungo matam sinani. Nang babasu nasanupaga satminaruro hairakpadagi. Babaga iga puna imanabadugi yumdalami. Yumaduda mi mayama masulayirami. Imanabagi mayambadasu mayam sangdana pamungda. Makhong phaba makhut phaba tawduna. Phaba punba tawduna layirami. Aduga machindasu sumna soali. Ay kaure ay satke laikhidraba iyamba ani amaga. Nupi amaga na iso lao na kaure. Ay satke haidana imung manungi miyoy singpaw. Masak khangdaba makhay angaw paygum. Langna phanang ngamdaba makhay layirami. Babana sumakoy imungi miyoy singda sumna hai. Kaino angang sige mong matawasidi. Maiba maibirak kaino kanano mata kaurudrabo hangami. Maduna hana layiramba imanabadugi kakamana sumna kumai. Laani maiba madi kaurure. Masige Heinou panbi se marupungna yanthatkibana pharani haidana. Imanabagi kakaduna saungna kumai. Adumna hainaringai maiba dusu yoksalami. Aduga imanabagi mayambadu yengba haurami. Matamaduda maibaduna sumna hairei. Magi thawai midi mapamaduda lehaure. Kausaludaba yararoi. Nakoi kanano nupa masa kharaga imung manungi miyoi kharaga. Heinou panbi makhong aduda salusi hairaki. Maduda babasu yawi akoi puna Heinou panbi makhong aduda. Lai khuramba maibaduga salami. Mapam adu hek yaubaga sukek suaga isada kiba mamam poknarami. Heinou makhong aduda maibaduna lai khuramba hek haubaga. Manam yamna namthiba manam apum masagumba. Mi poloibagi manamgumba namthiba manamsi. Mapam adudagi wangwang selaki. Heinou panbi masadu su matakte miyoy makaraga niktharakpagi mong matawda. Pungkraba Heinou panbi manasing adu makhada joy kelaki. Mataw aduda maiba dusu adum khangami. Akoy se kire haibasi adubo mana akoyda. Kidanaba phajana themjanbirami. Kona thangda maiba duna imanabagi mayambigi thawai mi adu. Kaukhalaga yumda amuk halakminarami. Aduwa laiting khuram thokhibadagi imanabagi mayambadu. Gyan khara tarakpagi mawang ama uraki. Babasu engonda ibungo pungso thengi halasi hairakpadagi. Aisu hoit baba halasi haidana babaga igasi. Yumda halakminarami. Imaga isa nupigada su wari do tamubada. Mabani su angakpa mo waina masa-masada kiba tujung patana thalami. Asumna kiba maraksida gari accident thokpasu sum masing hengkalaki. Adumna Heinou panbi aduna suwapan kayama nang halakpadagi. Lakay miyama mawata na duna Heinou panbi du. Yanthalasi aduga khara saphagadra yengasi hainarami. Tawbadabu handakti Heinou panbi du yanbada. Maiba maibi tawruga yalasi hainabadagi. Hana mapam aduda maiba maibi tawruga yankadaba numit mangani mukwalingaidagi. Laitin khurambaba matung Heinou panbi du yanthatki. Maru phaw yaungna phuktuami. Adumna tawbadagi matam kharadi mapam adu. Ing sikpa hana akiba kaya tawrambadu phaki. Mayamsu phareda hana sumaina tawjaramagadi. Waramiba kaya du waramoidabani hainarami. Heinou panbi du yankraba matung angakpani. Hamagi matungna mapam adu maktada Heinou panbi ama mukhawgalaki. Madusu mayamna pingay phuktuorasi chawrakanda. Parak tarani haidana panbi masadusu. Phuktuoga may thaduoga huntuami. Amuke hinangaglibadi samanaba mapam adu maktadagi. Anjan na Heinou panbi se sum tinggalakpadagi. Mayamna masidi mawang amani. Adum hawjarasanu yaluba yaba natre. Mapam ase sumaina sum leirani haidana. Awgaliba Heinou panbi sing adu adum hawhalami. Phanamaiba maibi tawraga su kanaba oikidi. Mapam dasu numidang kitang thengna gari thawraga lakpada. Nupi ama nupa ani amaga Heinou makhong aduda. Wari sanaramba mataw kayama thengnarami. Maduba hek thengnarurabadi miyoy sing adu mayum yaudringai. Gari accident hekta thokpa natraga. Tung inarak tu na mayum yaudripo mami sami. Inarak pa akiba matawsi thoami.
Isingni gari satpa atopa leikaigi mioy amasu matam ikui kuidringai mafam adom da lalaga lakpada ainong makhong aduda nupi amasum phamaga leirami haidana mana gari haipetang khamaga gari dagi kumthadabi kanano karino hangubada nupi do mamayon thorokpada makok yaudabagum masa ngakta nupa do na ukhi madudagi ising satpa nupa si suki boy khangboy gari do kana thorokpada mayum yauramdai atopa gari amada thingzandana yamna thina songminakhi hojek mafam adu yamna kiba mafam jaga ama oiduna leiri masini mayam ngasigi real horror story mathangi wari thaglakpada mayam punamuk thengnarasi ngasigi di mayam dagi kaina naba bidai lauzari